ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯃꯔꯨꯞ ꯃꯌꯥꯝ, ꯉꯁꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯑꯣꯃꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯚꯤꯗꯤꯑꯣꯅꯤ꯫ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯍꯥꯛꯀꯤ ꯃꯄꯥꯅꯁꯨ ꯌꯥꯝꯅ ꯁꯣꯏꯗꯅ ꯅꯝꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ, ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎ꯫ ꯃꯔꯝꯗꯤ ꯃꯕꯣꯛ ꯃꯄꯨꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯕꯅꯤꯅ ꯂꯨꯍꯣꯡꯕꯁꯤ ꯁꯔꯨꯛ ꯌꯥꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯒꯤ ꯈꯨꯠꯊꯥꯡꯗ ꯎꯕ ꯐꯪꯖꯔꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯄꯦꯟꯒꯅꯤ, ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏꯗꯨꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯅꯦ꯫ ꯑꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤꯅ ꯕꯣꯔꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯊꯨꯡꯕꯀꯣ, ꯑꯗꯨꯅ ꯃꯣꯏꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕ ꯌꯥꯎꯗ꯭ꯔꯦ ꯑꯅꯝꯕꯅ ꯍꯥꯏꯅ ꯁꯥꯎꯔꯤꯅꯦ ꯀꯀꯥꯅ ꯑꯩꯉꯣꯟꯗ ꯆꯩꯔꯤꯁꯦꯀꯣ꯫ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯃꯤꯅꯦ ꯁꯤꯅ, ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯀꯥꯏꯅꯔꯝꯗꯥꯏꯒꯤ ꯅꯤꯡꯉꯣꯜꯒꯤ ꯄꯨꯟꯁꯤ ꯃꯄꯥꯗ ꯈꯣꯏꯔꯝꯗꯨꯅ ꯌꯥꯏꯐ-ꯃꯪꯒꯣꯜ ꯅꯤꯕꯒꯤ ꯃꯇꯥꯡꯅꯤ꯫ ꯑꯩꯁꯨ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯦ ꯚꯤꯗꯤꯑꯣꯁꯦ ꯏꯗꯤꯇꯤꯡ ꯇꯧꯕꯗ, ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯗꯕ ꯉꯝꯗ꯭ꯔꯦ꯫ ꯃꯄꯥꯕꯨ ꯈꯣꯏꯔꯝꯃꯤ꯫ ꯃꯕꯣꯛ ꯃꯄꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯥꯃ ꯃꯥꯝꯇꯣꯟ ꯃꯌꯥꯝꯅꯁꯨ ꯚꯤꯗꯤꯑꯣ ꯑꯁꯤ ꯎꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯃꯤꯒꯤꯗꯃꯛꯇ ꯌꯥꯏꯐ-ꯃꯪꯒꯣꯜ ꯄꯤꯅꯕꯤꯌꯨꯀꯣ꯫ ꯃꯃꯥꯗ ꯈꯣꯏꯔꯝꯖꯔꯤꯕ ꯃꯇꯥꯡꯅꯤ ꯁꯤꯁꯤꯅꯀꯣ꯫ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯍꯧꯔꯛꯄꯗꯒꯤ ꯏꯃꯣꯁꯅꯦꯜ ꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯦ ꯍꯧꯔꯦ꯫ ꯑꯗꯣ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ꯫ ꯍꯧꯕꯗꯒꯤ ꯂꯣꯏꯐꯥꯎ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅꯕꯨꯗꯤ ꯁꯥꯡꯉꯦ, ꯑꯗꯨꯕꯨ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣꯁꯦ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ꯫ ꯀꯀꯥ ꯉꯁꯤ ꯊꯣꯡꯉꯤꯕ ꯃꯊꯦꯜꯁꯦ ꯉꯧꯊꯣꯡ ꯑꯃ, ꯉꯥ ꯑꯃ, ꯏꯔꯣꯟꯕ ꯑꯃ, ꯕꯖꯥ ꯑꯃ, ꯑꯗꯩ ꯃꯔꯨ ꯃꯀꯣꯛ ꯃꯨꯔꯤꯀꯨꯟꯊꯣꯛ ꯃꯉꯥ꯫ ꯃꯥꯏꯄꯦ ꯃꯊꯦꯜ ꯌꯥꯝꯃꯤꯅꯦ꯫ ꯃꯉꯥ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯀꯀꯥ ꯃꯊꯣꯟꯇꯅ ꯊꯣꯡꯉꯤꯅꯦ ꯌꯦꯡꯉꯨꯁꯦ꯫ ꯆꯥꯛꯇꯤ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯀꯀꯥ? ꯆꯥꯛ ꯂꯣꯏꯔꯦ, ꯁꯣꯝꯗ ꯉꯥ ꯂꯩꯔꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯕꯣꯔ ꯃꯌꯨꯝꯁꯨ ꯌꯧꯔꯛꯑꯅꯤ꯫ ꯌꯥꯔꯦ꯫ ꯅꯣꯡꯁꯨ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤ ꯐꯖꯅ ꯆꯨꯏꯌꯦꯀꯣ꯫ ꯁꯤꯅ ꯂꯥꯏꯄꯣꯠ ꯂꯥꯡꯉꯤꯅꯦ ꯀꯩꯅꯥꯃꯌꯨꯝꯒꯤ꯫ ꯑꯗꯣ ꯅꯣꯡ ꯐꯖꯅ ꯑꯌꯨꯛꯇ ꯍꯩꯊꯈ꯭ꯔꯕꯅꯤꯅ ꯁꯨꯃꯥꯡꯒꯁꯦ ꯂꯣꯏꯅ ꯆꯣꯠꯂꯦ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯕꯣꯔꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯁꯤꯗ ꯊꯨꯡꯉꯗꯣꯏꯅꯦ꯫ ꯑꯗꯨꯅ ꯁꯨꯃꯥꯡꯁꯨ ꯄꯦꯠꯂꯦ, ꯅꯣꯡ ꯏꯁꯤꯡꯒꯤ ꯃꯇꯝꯅꯤꯅꯀꯣ꯫ ꯑꯗꯣ ꯕꯣꯔ ꯕꯥꯔꯇꯣꯟ ꯂꯥꯛꯑꯦ, ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯈꯔ ꯀꯛꯑꯦꯀꯣ꯫ ꯑꯗꯣ ꯕꯣꯔ ꯕꯥꯔꯇꯣꯟ ꯂꯥꯛꯑꯦ, ꯃꯧꯄꯥꯅꯅꯦ ꯕꯣꯔ ꯕꯥꯔꯇꯣꯟ ꯄꯥꯏꯔꯤꯁꯦꯀꯣ꯫ ꯕꯣꯔꯁꯨ ꯌꯥꯝꯅ ꯃꯁꯛ ꯅꯨꯡꯁꯤꯕꯅꯦ, ꯑꯩꯈꯣꯏ ꯑꯣꯃꯤꯒ ꯌꯥꯝꯅ ꯆꯥꯟꯅꯕꯅꯦ, ꯅꯨꯡꯁꯤꯕꯅꯦ ꯕꯣꯔꯒꯤ ꯀꯩꯅꯥꯒꯤ ꯃꯧꯄꯥꯁꯤꯁꯨꯀꯣ꯫ ꯃꯥꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤ, ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯕꯣꯛ ꯃꯄꯨꯁꯨ ꯌꯥꯎꯖꯕ ꯉꯝꯖꯔꯒꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯒꯅꯤꯀꯣ꯫ ꯑꯗꯣ ꯌꯥꯝꯅ ꯃꯤꯁ ꯇꯧꯋꯦ ꯃꯣꯏ ꯃꯌꯥꯝꯅ꯫ ꯑꯗꯣ ꯕꯣꯔ ꯕꯥꯔꯇꯣꯟꯁꯦ ꯇꯧꯕꯒꯤꯁꯦ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝ꯫
Bor barton loire hojik moi hangi daure khoi le horage Tata bye. tata bye bye anu ni loi tang ani ma koi chana ni loi tang ini ai senyong tu kadai loi tang e kadai yung tu senyong nung thang oiraga khongi ba tin je kai ma min kawi Why do you? sigi tin je Lấy ba cho ông bảo thanh là chất rồi. Cái đi tìm nó rất là còn hầu bình. nung si de ang khongi yo nung thang mayam akhoi omigi luhongba yengba chali khoi da thungba ine hoi ine to noi mayam toraga ado nong su ta salabanina lambi su duki matik lai khom ji bera ka ri ji mai pe ma si di loi ba mayam lambi si gi oiri ba pibam je ai ro sin omagi ai ungdil khai da na haidarabani na ko adai di khulaki lambi si lore haina kanadre ai khom na loi nong ta sangrami na yong Adun tay jaga he nuai ba loi. lambi pang nuai ba ni kang aga ko Sa ba dan ni. Da kho do ni habi da na. lambi si di yeng wa ba se inung abi photocopy re ya ra ni nang la mi no ji sondegi ka pa nga lo sondegi ka pa ngan dei ma le to sonda mai ma me ga Nang dia tam ta ka te. lao Chanu la ke thau ri lo sal la ga lighting ni ngal Thì khai giao này nó cái máy rồi xử lý nó không được nào. inung ami yo Nang ka mo de na. manung de chang jai bu chon hom ai đang chỉ má chân phong đây rồi chiêng nó chịch lệ trong Con làm chắc là chân luôn. 이래 우리 로포가 발랑하는 합작 넣어 우리 là thôi là cái này không may vì cái nào vì nó phi đạp được đi bỏ wow cho nên bài đi bỏ chalo copy lagi chị copy cái video video ấy là được sự phân chia cái đó xin đi Nó sẽ lấy gì? Aku salam nih. Bor mayungi mi ngakane sonda phamiba mayam se moina silet ambor khana dagine mi yame adubu nong taba sila su mayama lakna taba kayama ne nong sinako do borgi mi mayam siga su phame shumang da su chair da phame do mandolina dum shumang da dum taure ko do kaina su thokle do khoina chair thari bolom da su amnari mi mayama do Meitei pangkhal ichinau khoi gi khulaki inthang na ba haitare ko moi mayam su lohong ba yeng ba lai ne
ꯍꯧꯔꯛꯄꯗꯒꯤ ꯌꯥꯎꯅꯤ ꯍꯥꯏꯗꯨꯅ ꯕꯥꯖꯥꯎ ꯑꯩ ꯇꯧꯔꯤꯗꯨꯗꯤ ꯑꯗꯁꯨ ꯇꯧ ꯂꯩꯗꯨꯗꯤ ꯅꯪ ꯑꯥꯗ ꯇꯧꯕꯩ ꯗꯔꯀꯥꯔꯣꯅ ꯃꯥ ꯌꯦꯡꯉꯣ ꯍꯪꯉꯨꯏꯅ ꯃꯥꯜꯂ ꯅꯪ ꯏꯟꯚꯥꯏꯇꯔ ꯑꯥꯒꯤꯔꯣ ꯂꯣꯏꯔꯦ ꯇꯧꯔꯤ ꯄꯨꯝꯅꯃꯛꯇ ꯂꯣꯏ ꯇꯧꯔꯤꯅꯤ Luhongba loina bor kainagi yumda chang'e hujik phiji thokpagi thoram leiri adaidi khoigi kwatangla kabok khoidum sumaina lanabadi ko adugi su lei Manipur ga manabra manadabradi khangdre adone je khoidum lanari ado khoidum lanaba loiraga kwatangla lanani magi bor mayungi mama adaidi magi sagai nate moi ahum na landini ko adaidi nupi mayungi su adumain tawdini sina bor kainagi mama ni bor view ho tumai view Ile dogare pokate. Jure. Ya chalo. Kaina mayungi kwatangla lanaba loire hujimu borgi mama lae sina borgi mama ne borgi mama na magi sagai nate moi ahum namuk tawdoine ko sumai tawna Manipur gadi soinaramba yai isu khajana khangdre ado mayam loina sigi thoramse loiraga amu chatpagi thorang tawrani khoigi kaina lomgi leisabi mayamna hairize phiji thokpagi paisa ne bako phiji thokpagi mayam haraubagi ngamok chanaba paisa piu haidana tawnari ne khoi sigadi sum phiji thokpadu sumai dum tawnai ko bor mayumna su harauna pibiramme ado hojik khoigi kaina gi thilamdai gi lining thau lei marenda mana khoiramjabagi mami ne sina hojik si khoiramba loiraga amuk chatpagi thorang tawre mapanda hojik mangonda ahal laman mapa mama khwai punamak loina phamduna ngaire kainaramdai gi mikupta mapada ana ahamba khoirambagi mami ne mabok mapu Manipurda leibadu busu yamna miss tawe aigi video gi khuthangda yengbiraga omigi damakta yaifa mangol pibirau ko yamna nungsi Ningol Omigi mapokse mapa mamana pikpadagi chawbo machabu kayagi matik nuksina yokpiraga ngasidi migi mayumda amuk chatkidawre sigi mami ase uraga mitagi pi tadaba kanam leite yamna nungsiba mami ne mama oibi mahangnasu kayata nungsina kaptuna machase kainaramdai ko minadi kappa phate di haine adugo nungaitana kaino tawdana kappa nate yamna nuksina dum mitagi tarakpa pini haitare ko mayam harauna machagi damakta afaba yaifaba mayam punamangna bor pibiri ahal laman khwai punamak leiriba punamakse mabu thinba chatuine khwang naba asonba ahal laman loi yawe adugo masusigi damakta mayam loina nuksidana chatpiri
ꯚꯤꯗꯤꯑꯣ ꯑꯁꯦ ꯏꯗꯤꯇꯤꯡ ꯇꯧꯕꯗ ꯑꯩ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯗꯕ ꯉꯝꯗꯦ ꯁꯥꯏꯒꯤ ꯃꯇꯥꯡꯁꯤꯗꯤꯀꯣ ꯃꯌꯥꯝꯅ ꯀꯞꯅꯔꯤꯕ ꯅꯨꯡꯉꯥꯏꯇꯕꯁꯤ ꯎꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯍꯜ ꯂꯃꯟꯗꯒꯤ ꯀꯥꯏꯅꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯇ ꯅꯨꯡꯁꯤꯅ ꯄꯤꯔꯤꯕ ꯕꯣꯔ ꯑꯣꯃꯤꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤꯒꯤ ꯈꯣꯡꯊꯥꯡꯅ ꯅꯨꯡꯉꯥꯏꯅ ꯌꯥꯏꯐꯅ ꯄꯥꯟꯕꯁꯨ ꯑꯣꯏꯔꯁꯅꯨꯀꯣ ꯃꯌꯥꯝꯅꯁꯨ ꯕꯣꯔ ꯄꯤꯕꯤꯌꯨ ꯑꯗꯣ ꯂꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯛꯑꯦ ꯑꯣꯃꯤ ꯊꯤꯟꯕꯒꯤ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯃꯤꯒꯤ ꯊꯣꯡꯒꯥꯟꯒꯤ ꯒꯦꯠꯅꯤ ꯅꯨꯡꯗꯥꯡꯁꯨ ꯑꯣꯏꯕꯅꯤꯅ ꯅꯣꯡꯁꯨ ꯇꯥꯁꯜꯂꯕꯅꯤꯅ ꯂꯝꯕꯤꯗꯤ ꯐꯠꯇ꯭ꯔꯦ ꯑꯗꯨꯕꯨ ꯑꯣꯃꯤꯒꯤꯗꯃꯛꯇ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯦ ꯊꯤꯟꯕꯒꯤ ꯃꯤ ꯌꯥꯝꯃꯦ ꯑꯗꯨꯒ ꯅꯍꯥꯟ ꯍꯖꯤꯄꯣꯠꯇ ꯄꯤꯍꯧꯗꯕ ꯑꯋꯣꯡ ꯑꯋꯨꯟ ꯃꯆꯥ ꯃꯁꯨ ꯈꯔ ꯆꯤꯊꯍꯧꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯥꯏꯔꯤ ꯊꯤꯟꯕꯒꯤꯗꯃꯛꯇꯀꯣ ꯃꯤ ꯌꯥꯝꯃꯦ ꯆꯠꯂꯤꯁꯦ ꯑꯗꯣ ꯂꯝꯕꯤ ꯐꯠꯇꯕꯅꯤꯅ ꯑꯩꯈꯣꯏ ꯁꯣꯔꯣꯛ ꯐꯥꯎꯗꯤ ꯈꯣꯡꯅ ꯊꯣꯛꯇꯣꯏꯅꯦ ꯃꯌꯥꯝ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯑꯗꯨꯒ ꯁꯣꯔꯣꯛ ꯂꯣꯝꯗꯒꯤ ꯕꯁ ꯈꯥꯝꯃꯦꯀꯣ ꯕꯁꯇ ꯆꯠꯇꯣꯏꯅꯦ ꯕꯁ ꯑꯃ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯦ ꯃꯤꯁꯨ ꯌꯥꯝꯖꯗꯦ ꯌꯨꯝ 19-18ꯃꯨꯛ ꯇꯥꯏꯌꯦꯕꯀꯣ ꯑꯗꯣ ꯃꯤꯁꯨ ꯌꯥꯝꯗꯦ ꯑꯩꯈꯣꯏ ꯈꯨꯟꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯈꯨꯟꯒꯤ ꯅꯤꯡꯉꯣꯜ ꯑꯃꯅ ꯈꯨꯡꯒꯪ ꯑꯁꯦ ꯊꯥꯗꯣꯛꯑꯒ ꯁꯤꯂꯦꯠꯇ ꯂꯨꯍꯣꯡꯅ ꯆꯠꯈꯤꯗꯧꯔꯦ ꯍꯥꯏꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯐꯥꯎꯋꯦ ꯑꯗ ꯕꯁꯇ ꯐꯝꯃꯤꯟꯅꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯃꯤꯒꯤ ꯃꯅꯦꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯄꯥꯒꯤ ꯃꯆꯟꯅꯨꯄꯤ ꯃꯥꯅ ꯂꯥꯏꯄꯣꯠ ꯀꯣꯜꯂꯦ ꯑꯩꯒ ꯕꯁ ꯃꯃꯥꯡꯗ ꯐꯝꯃꯦ ꯑꯗꯣ ꯑꯩ ꯑꯣꯃꯤ ꯊꯤꯟꯕꯁꯦ ꯂꯝꯕꯤ ꯈꯥꯏꯕꯣꯛꯐꯥꯎꯗ ꯌꯥꯎꯔꯅꯤ ꯌꯧꯐꯥꯎ ꯊꯤꯜꯂꯔꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯂꯦꯠ ꯌꯧꯅꯗꯤ ꯆꯠꯂꯔꯣꯏ ꯍꯥꯏꯗꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝꯁꯨ ꯑꯩꯅ ꯂꯣꯏꯅ ꯁꯔꯨꯛ ꯌꯥꯖꯔꯝꯃꯦ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯁꯨ ꯑꯃꯨꯛ ꯅꯣꯡꯉꯥꯜꯂꯒ ꯃꯦꯇ꯭ꯔꯤꯛ ꯄꯔꯤꯈꯥ ꯊꯥꯒꯗꯕ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨꯅ ꯑꯩ ꯃꯧꯂꯨꯕꯤ ꯕꯖꯥꯔꯒꯤ ꯂꯝꯕꯤꯗ ꯑꯩꯈꯣꯏꯒꯤ ꯒꯦꯠꯇ ꯀꯨꯝꯍꯧꯔꯅꯦꯕ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯂꯥꯜꯂꯒ ꯆꯠꯇꯣꯏꯅꯦꯕ ꯁꯤꯒꯤ ꯒꯥꯔꯤꯁꯦꯀꯣ ꯑꯗꯨꯅ ꯑꯩꯗꯤ ꯂꯩꯍꯧꯔꯅꯤ ꯑꯗꯨꯅ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯂꯣꯏꯅ ꯑꯩꯈꯣꯏ ꯈꯨꯟꯒꯤꯁꯨ ꯂꯣꯏꯅ ꯀꯥꯕꯤꯔꯛꯑꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯦ ꯃꯇꯥꯡꯁꯤꯒꯁꯨ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯌꯥꯏꯐꯕꯇꯁꯨ ꯑꯣꯏꯕ ꯑꯣꯏꯃꯤꯟꯅꯔꯁꯦ ꯏꯔꯩꯆꯥ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯁꯣꯏꯕ ꯂꯥꯟꯕ ꯌꯥꯎꯔꯁꯨ ꯅꯆꯥꯅꯤ ꯈꯪꯗꯅ ꯇꯧꯖꯕꯅꯤ ꯈꯜꯂꯒ ꯉꯥꯛꯄꯤꯒꯅꯤ ꯚꯤꯗꯤꯑꯣ ꯑꯁꯦ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯃꯌꯥꯝ ꯌꯥꯏꯐꯃꯤꯟꯅꯔꯁꯦ